Manipur News Channel na mayam bataram oksari loina nga sigi maru pau pijari. Ahanbada April 5 da New Delhi da nakal animaki wari sanaba asida Kukizo leadership na condition thamlakli. Ministry of Home Affairs Government of India na tha asigi manga da New Delhi da Kukizo puruki lusingbasing amadi maitai community gi lusingbasingga punna paminaduna Manipur da tholiba crisis asigi variation purak number wari sanagani haina thorangliba asigi mangoinana Kangpokpi district da laiba Kukizo leadership na non negotiable oiba condition thamlakre hairi. Wari sanabada yawi wari asi committee on tribal unity kotu Kangpokpi amadi Kukizo council yauna haukibala namita pangthokiba mifam amada lokibani hairi mafam aduda lokiba pre-condition gi wariyapsing adudi mitopsing na Kukizo na namna ta mafamsing da chatok chasin toba yadaba aduga Kukizo singasu maitai ta mafamsing da chataba maram chawa mafamsing da lok manung da puthoknaba amadi condition sing asi yanaba matung nakal animakta tha taruk se spare thamba asini hairi. Imphal Valley da base toba the Federation of Haumi Civil Society Organization na March 13 ta Union Home Minister Amit Shah na Manipur gi matang da tawgani haina pungtokhiba wafamsing thabakto onthokpa ngamdabana mahak moral ground da pham thadok kadabani haina demand tokiba laikre. Panbaya India government na Manipur da santi hanjalaknabgi damakta tha asigi manga da New Delhi da nakal animaki mihusing kaudana phaminaduna wari sananaba siliba sida Ministry of Home Affairs na negotiator oigadoribani haina source asina makatari. Makataba update hujik oiriba demographic imbalance asi matam kayadagi illegal immigrants sing kunda salamba aduna thonbani biren. Hanagi Chief Minister Nongthoma Biren na nungnang phongtokre Manipur gi hujik oiriba demographic imbalance asi matam kayagi mamangdagi illegal immigrants sing na kunda leta halamba aduna thonbani. Hanagi Chief Minister Nongthoma Biren na social media da thagalakpa post amada hai Manipur gi manglam chat asi hangkatna yengrogadi thamoi kainingai gi masakni Manipur da mapung phana state ama oijingai gi mamangda hauna authorities singi ayaba yaudana refugees sing kaya lamdam asida changsalakna kunda leta sinki kumja solising samapan hompugi aroiba saruk amadi kumja solising samapan umdragi angan basarukta nongna refugee imung lising machonga lom lamdam asida changsalaki ba refugee sing aduna rehabilitation ga mari leinaba sing mateng pangki haibase hojik leiriba document sing asida kudam changdam oiri matamadogi MP lengaki loisang sing amadi refugee sing association na irakhiba serol sing adu lamdam asida refugee masing yamna changsalaki haibase irai laina khangba ngamki matamadogi parliament gi member Paukai Haukipna matamadogi Minister of State for Home Affairs da ikhiba serol amada kumja solution samapan homputare talamdam asida refugee imung lising machonga rom khunda leta duna leiri haina palli refugee oina lamdam asida changsalaki imung sing adu ngasi kadai da lekhrabage haibisidi hangba yabo aso wahang ama oirakli haukiba chahi sida lamdam asigi demography da sauna ohongba lakli haibisi mipum kutimona khangnare issue asi ekhoigi identity amadi kunai role ga yamna naknaba tanatana apikpa issue amani haina lawba chumloi oirakli phibam asina ekhoigi puwari ekhoigi ngasi amadi ekhoigi tunglam chatan sauna ohongba lalakadaba issue asi tumina yengduna leithokpa chumloi maram aduna ekhoi kudimak amata oina leminaduna thengaminabagi tangai padaba lei mafam asi politician ama oina haiba nate haibadusu miyamna khangbiyu haina hangi Chief Minister Nongthoma Birena post adudha mahana makatana phongtorakli makataba update district SP ani yauna police officer taraga mari transfer tokre district ani SP yauna Manipur police ki officer tara mari tongan pham da transfer thakre haina personnel and administration reforms department na thokpot order aman hairi order aduna hai Jiribam district ki SP Sheikh Muhammad Zakir Kakching district ki SP oina transfer tokre aduga Kakching district ki SP Piyadesini Laisramna Jiribam district ki anoba SP oina transfer thakre nakal amaramda Yaripok ki SDPO Gaurav Dograna Chingjamegi SDPO oina transfer thakre aduga ahanba Manipur Rifles की assistant commandant Abhinav na Kangpokpi district की additional SP की additional charge पूरगनी असि की मथकता अकोइजम सदाना ना Imphal East district की traffic control police की अनोबा additional SP ओइरगनी अमसुंग कैसाम विजय कुमार ना additional SP vigilance ओइना transfer थाखे अमरमदा रत्ना ngasekpam na CID की अनोबा additional SP ओइरगनी हाइना सु order अदुन मखातारी मखाताब update सेन खाइबद मतेंग पांगबने हाइब अनि फारे लोना थिंग्रबा लालुलुप सिंगना सेंखाइ थुंगाइ तवद मतेंग पांगलबने हाइब मिय अनि
ani Manipur Police na phakapang ngamle hairi police ki phangba paw amana hai pharba mi ani adudi Imphal East District ki Palace Compound dagi maheng binanta amadi wangkai ningthem pokri mapal dagi hijam gogo ba Elias gogo ni makoi ani na lona thingkraba lalobo singi Imphal East District ki manung chana leba Chengmai area da senba transport vehicle singi sangkai tungkai tawada mateng panglambani hairi makoi ani dagi mobile handset ani makong ani panwa gari ani ga phakapang ngamle hairi makata ba update NPP ki president Y Joy Kumar na sengtokadabani lu ngarang April amagi numidang pung 9:45 rom taba matamda NPP ki president Yumnam Joy Kumar gi account amada Manipur gi mitai sing amadi khunai asibu sokpa yaba wafam pungtoraliba asi tasengna yamna kana condemn tawi hani Uripok apunba loop amadi Uripok apunba nupi loop ki makai dagi pungtorali wafam asi ngasi pangwising unaba amada Uripok apunba loop ki secretary na pungtokibada mahang makata na hai athu matamda NPP president Joy Kumar na hai gi wafam adu lan krai Manipur miyam khangna singtokadabani tasengna hai rabada rashtrigi oiba wafam da NPP oiro BJP oiro makoi marakta makoi masel launaba nganaba karisu akaiba leite tawada pul iramda Manipur ngaknamgidamakta mangjil thana chongthorakliba khul ngakpa isil inausing ireisa sing solakpa yaba wafamdi NPP president Joy Kumar na thamlakpa asi maram oiraga mipum khudimaki mafamda koisaunaba pole mahana phungtoki wafamsingda maitai singbu yamna lan onba haibadu oire loinana leba asigi horakpam powari sab chana khangbiraga phungtoklamba oirabadi yamna phagadabani adubu mahana phungtoki wafamsing adu asinataba makhoigi rashtrigi oiba yanadaba leba asigi oina asauba thodang loriba Arambai Tengkol amadi Manipuri khul ngakpa isil inausing sokpa yaba wafamsing amata political party singna thambirakanu makhata na karigumba thabak asi rashtrigi toribasingna tawiganu loinana NPP ki president Yumnam Joy Kumar na phungtoki wafamsing adu lale soikre haina leba miyam mamangda singtokadabani haina wafamsu phungtoki makhata ba update nongmai kapsatlamagi mayokta wakat mifam chathakre sagangdaba khulai paibasingna hokiba March 13 ahing nongyai matung pung amarom tarakpada Thawal Sabam tongba awang lekai de leba nongthongbam Rakesh apokpa lekidraba Samu amadi Thanasam Arlin Elias amu apokpa lekidraba Baudongi yumda nongmai maru amam kapsandana aki akhang poalambabu yangda phungtoktana ngasi lekai gi Club Rural Development Association amadi lekai gi Maira paibising ani na sinduna Sabal tongba awang lekai committee hall da wakan mifam chathakre wakan mifam aduga mai lenana lekai gi Maira paibi secretary Puyam Akashini na TMC ward tarawumdagi ward member S Birena Rakesh amadi amu hariba miyoi ani asi yamna chamna hingjaba lekai miyamna kaijata miyoi ngaktani makhoi anida nongmai kapsandana aki akhang poliba asi lekai miyamna yaningte kari maramgidamakta makhoi anigi yumda atamana nongmai kapsalambano soikibadagi kapkhibra natraga atopa kari maram leibidagi kapbano haibadu sengtokpirau haina clubki thangmisingna publicity chatlabasu ngasi phawba sengtokpiraktana leikre soikidana kapkhibra natraga atopa kari maram leibidagi kapibno haibadu sengtokpirau haina clubki thangmisingna publicity chatlabasu ngasi phawba sengtokpirakpa leitri leibak asuk luraba matam asida nongmaibu aran maongda sinaba amadi ingchikna leijariba irang asibu irang sagatnaba hotnaba haibasi yaningde maram asina thubada karigidamak nongmai kapsalibano haibadu sengtokpireu amadi mai lenaba authority singnasu yengsinbidana asiguma thodok asi amu hana thondanaba honabiyu haina phungtoraki makha taba update maitei kugi khanaba nate kuki na Manipur thukai honarakpani haibasi Bharat Lengana khapumtoi Manipur hokiba sahi 2020 May 3 dagi hauna thololiba lan asi loisanabada yumpham oiduna Bharat Lengana lakliba April 5 da maitei kuki anigi marakta wari sanabagi thaba ama honariba asi afaba khongthangni haina lawi adubu Bharat Lengana khangbigadabadi Manipur da tholiba lan asi maitei amadi kuki phurup anigi marakta sonaba lan nate kuki sina Manipur gi apunba saktam thugaiduna kuki len semnaba horakpa lani haibasi khangpham thoi maduna tana lan asi maitei amadi kuki phurup anigi marakta khanabani haina Bharat Lengana lawu tarabadi aduki matik lanba adu oigani lan asigi horakpam karino haibadu Bharat Lengana mayek sengna khangpham thoi khudam oina hairabada Manipur gi apunba saktam thugainaba kuki narco terroristsingna honarliba asi Bharat gi apunba saktam thugainaba honarakpani haina Bharat Lengana lawdabagum tawriba asi yamna lali Manipur gi apunba ngamkhai manungda kuki gi oiba separate administration semnaba Manipur miyamgi mathakta kuki terroristsingna akanba landa satharakibani maitei kuki singi mathakta kariguma makhal amattagi khanaba haukiba leite Manipur da leiriba phurup kanglup 93 rom asi amata oina nungsi chanana leminanaba majority oiba maitei community na honadana lakibani adubu Manipur gi apunba ngamkhai pandagi changlakiba yumdangbana kainaba haibadu oiriba kuki singna kuki len semnaba Manipur da Manipur miyam amadi Manipur gi lengak mathakta nongmai bom top senadana landarakibani
Churachandpur, Tengnopal, Kangpokpi amadi Jiribam district nachingba mafamsingda yelongaisingdagi nuksi chanana laiminarakiba Maitai community gi yum kaya mai thaduna kuki terroristsingna talakpadagi hojik relief campsingda miyoi 60,000 gi mathakta awaba punsi lenduna leirakibani. Kuki terroristsingna drone sinaduna bom thadaduna micham kaya hatpagi tabak tatharakpada natana missile rocket phawba sinaduna micham kaya hatkrabani. Hojik phawbada kuki terroristsingna phajinkibadagi miyoi 30 rongi mathakta thiba khangdana leiribani. Makoina Maitai kaya phara matungda tamthina mihata hatpagi video footage kaya social media da thagalakpada prithibi miyamna mayek singna uba phangkrabani. Adubu ngasi phaba kuki terroristsingna chatharaliba terrorist ki thawngsing asi laksananaba amadi aingi matingna chairak pinanaba Bharat Lengana lokapam tokpa thabak adu lokotana leirakibani haibada haman mathokloi. Adubu hojik mang takpa loiraga wakal tari haibagum yamna thena Bharat Lengana Maitai kuki anigi marakta wari sananabagi thabak chathagani hairibasigi mahutta Manipur thukainana honariba asi kuki terrorist singnani haibadu mayek singna khanglabani na makoibu maithiba pinanaba Bharat Sarkarna lokapam tokpa thabak adu mapung phana lokotpana achumba khongtang oigani. Masigi mayek singlaba khudam haibabu kuki terrorist singna buffer zone amadi red zone haina lauthoktuna thamliba asi ngasi phawba Bharat Lengana pakatpam thokpa thabak lokotaduna Manipur miyamna chathok chachin tawba ngamande. Union Home Minister Amit Shahna masamana Manipur pumbada free movement ohengani haina thabak pakhalakpa horakpada kuki terrorist singna terrorist ki thabak chatharakpadagi misi mina thoktuna aremba taki. Maduna hojik Bharat ki Lengana pakhatkadaba thabak asi Manipurda thukainana honariba kuki terrorist sing asi Bharat thukainana honarappaga chap manai haiba makhoi mathakda lokatpam tokpa thabak adu lokatpa haibasini loinana Maitaiga kukiga karisu khatnaba lekhide. Yumdangba illegal immigrant kuki singna Manipur gi apunba saktam thukainaba honarappadagi Manipur gi apunba saktam kaiba yaroi. Manipur gi apunba saktam thukainaba honarappa haibasi Bharat ki apunba saktam thukainaba honarapani hainachu Maitai singna Manipur amadi Bharat kananaba honaduna lakpani haibasi Bharat Lengana khangna thabak lokatpa sumgani. Pau asiga loinana ngasi di maroi pau phijab matang asi lojare. Makha taba update kidamak mayam punna ngaminasi loinana channel asiba nuksibidana like amadi subscribe tawbiramu.